अहनबदे Maruoiba update khara thamjage nongsumda leiba UNLF lanmi lauthoknaba army Assam rifles amasung security force singna semsaba loikre prajamyamna thingnanaba kanna hotnari Naga Singi Khongjang Hena Kansilakadauri, Naga People's Organization NPO Tribe Ho Senapati District Women Association Amasung Senapati District Student Association ya pumami from amana hojik changsiliba Naga Singi Khongjang asi hena kansinaba warif laukre haina NPO na thokpa cherol amana phongduragli mi famaduda Laukiba warif amana changsiliba Khongjang asi monitor tawnabagidamag Supervisor Committee ama semkre committee asina district amaga gi marakta tangai fadana changdaba yadaba pochai sing puthok pusin tawbada thamliba thingba si hena kansinaba paikhatpa thabak sing yingsin Naga sing na changsiliba Khongjang sing asi narco terrorist kuki refugee sing na lailon wifi dagi faraga hatokiba Naga ichun inaw taruk adugi matangda justice phangriba phawba changsingani maral leijadraba Naga taruk hatkiba do deputy CM oiriba Mapuroiba thangboy ki kena chingba KNFB gi kulai paiba militant singda lalboy Lailon bai fai gi chip lalboy bai fai na sinakibani haina cherol aduna makata na phongduragli hairiba Khongjang asida yet apan pirakpa lanai mioi amadi kanglup khudingmakta akanba miging changani haina su cherol asina makata na phongduragli Kukisingda dolai thabida mitei sing hanjilakpa yarwe haiduna protest tawkraba matungna chahi hena lanjilaklaba dolai thabigi imung taraga manga gi mioi singna mayum yengba changbada paumi yauna thopa mioi sing yawan khidre May 3, 2023 dagi hawraklaga Manipur amasung Union Lengana Warosin Puraktabadagi hawjik chahi mari changsilakliba Manipur gi langi thawdoksingna maram oiraga lanjinaraktuna relief camp singna changjafam lawraklaba matung asi ahanba oina dolai thabidagi chelakpa imung taraga manga gi miyoi singna makhoi gi pokfam horokfam oiriba khulasida amu hanna khunda laitanaba thawrangi manung channa changsenba hawkre dolai thabidagi lanjelakpa imung taraga manga miyoi singna ngasi ayuk pung 10 makhairom tarakpada district administration gi Official sing security force sing amadi kokomi gi thongmi singal loina na makhoi gi mayum sing gi phibam yengsin bachang lubani makhoi na chahi ahum hena thadoklam na bayum sing gi phibam yengsin bachang bada security gi oiba maram ni haiduna imung taraga manga gi mioi nataba paumi sing yauna topa sing di athing ba piduna changhan khide paumi sing changhan raba fawada masa gi yum sing gi phibam yengsiluraga thokraklaba matung kunja sing na phongdorok gi matung ina di makhoi gi yum kai sing adu mai na tumna thadokhiba amadi chahi ahum hena lainaru draba matung da hawjik tik hekta changsen duna laiba Yabagi phibam oiramdre haiki matam sangna larekta bana yumgi akoibasu napi haujinduna songjil hauri asigumba kaya siningthina sengdokna bagi khongthang hana paikhatpani hariba imung taraga mangagi Miyoi sing hojik Imphal iski sawongbong amadi sajiwada hangliba relief camp sing da changjafam lawduna lairi dolai thabi kuldagi punna yum pok kunthraga tare lairabasu ahanbagi oina yum taraga manga khunda laita hannabagi thabak paikhatpani Pambei abadi dolai thabi dagi lanjeluba mitei sing amuk hanjil handuna khunda laita hangadawre haibagi pau Phangbadagi ngarang Kukisingda thoraktuna resettlement ki mayokta rally chatkiba laikhrabani ngasi kunja singna official amadi security force singa yum amasung khulgi phibam yengsilubada pamdaba thodok thoktanaba security ga kanba section tharang sing lokhat ki yengsin khongchat sida saruk yakiba kokomegi convener YK Divre na paumi singna phongdorakpada Imphal district ki district administration na silakpagi matung ina dolai thabi gi IDP singi resettlement gi damakta ahan bagi oina yum kok taraga manga gi mioi sing khangatlaga masa gi yum gi phibam amadi ingkol gi akoi bagi phibam yengsin kibani IDP singbo masa gi yumfam da hanjil hanabagi lengang na lokholakliba khongthang sing aikoi pumna magna mateng pangmina duna chahi ahum hena mayum da changba ngamdana leiraklaba IDP sing hanagi phibam da hanjil hanaba honaminasi IDP sing na khudong chadaba ka lakpa matamda kokomi amati IDP singa khusam na duna thabak tawminagani haiki so case ta chenaba miyoi action lokhotana thamba yaning de MPCM Thasiki taraga tareta mayang Imphal police station gi manung chamba mafam amada chahi taraga humdoi khakta ngairibi nupi macha ama bu namja namthengna biduna nupi oibigi kai khumnamba manghanna honaramba miyoi police ta complaint tawrabasu action amata lokhatana thamba yaning de haina Maitei Pangal Council Manipur MPCM gi president Haji Arafat Ali na phongdokre Hata Golapati de laiba council asigi office ta pangthokpa paugi mifam amada wafam asi mahang na phongdokibani mifam adu da mahang hai Imphal West district ki mayang Imphal police station na konba mafam amada masagi chahi taraga humdoi khakta ngairibi nupi macha ama bu dukan phamba masagi chahi humpuga manga rom suraba Jalauddin kauba miyoi amana namja namthekna duna nupi oibigi kai khumna pamanghanna bahona kibani hairi nupi macha aduna dukana adu da pot laiba changbada Nangi pot supige lupali sing manga supige aina haiba yaw hairaduna nupi macha adu buthem duna ikai khumna balongna bahona rakibani mata maduda nupi macha aduna yadabadagi laurakpada masung mamanabi singna chensilaktuna nupa adugi makhutagi kanbangam hobani hairi thawdo du thoklaba matung laikai miyam hawraktuna Jalauddin imung da thomjin bada yumgi saruk khara akai toi thokhi bagisu
Jalauddin na nupi machado imong manungda onkhattuna imungi miyoi taraga taret polista kaukhatuna wahang pawon tawanki thawdo sige matangda laikai miyam hauduna wal chathana bahona badasu Jalauddin gi machasingna SP oirabasu IG oirabasu mahaki khutalai senna loinamang leibangami makhoidi lairaduna chief minister fabo mahaki khutalai haiduna miyamda ki halakiyari mangna makha chana hai thawdo sige matangda nupi macha adugi imong manungna Imphal West ki women police tasu thasgi kunda pokso gi makhada case ama register tawkhiba laikhrabani asiguma thawdo asida chenariba miyoi asigi mathakta police na action amata lokataba asi laibak thibani Jalauddin hariba misak asi achawa sang phomnaiba singa khangna chanaba mini haiduna dogi wangmada thabak chatharabasu tumina yengduna amuk adumak laigadawribra hariba thawdo asigi matangda Manipur laingak amasung Manipur da lairiba achumba bu pamjaba mipum khudingmana Jalauddin gi mathakta phangpham thokpa chairak phanghanbada mateng pangbiyo hainasu makha takhi Ayatollah Khamenei gi araiba mathong mangam pangthokpada Modi saruk yararoi Sigi February 19 na US amasung Israel ga punba airstrike amana hatkiba Iran gi hanagi supreme leader Ayatollah Ali Khamenei gi araiba mathong mangam mathang thagi mari dagi hauduna pangthoklagani amasung thoram sing asida India gi PM Modi saruk yabiu haina Iran gi president Zelensky ana mamang jayolda chepau pirakkhrabasu Khamenei gi araiba mathong mangam pangthokpada Modi saruk yararoi hari leiba ki thakta pangthokadariba Khamenei gi araiba mathong mangam asida Modi gi mahuta Bihar gi governor lieutenant general Syed Atta Hasnai amasung external affairs ki minister of state oiriba Pavitra Magiritana India gi motsung oina saruk yaragani haidi PM Modi na Khamenei gi araiba mathong mangam pangthokpada saruk yaba ngamloidoribasi mangjongna na Indonesia New Zealand amasung Australia da chatkadaba khongchat leibanani haina lenga ki maike digi phongdoraki adubu lenga ki opposition gi maike digi Modi na Khamenei gi araiba mathong mangam pangthokpada saruk yaba ngamdribasi US President Donald Trump na wanganglakani haibigi akiba leibadagi oiramba yai haina phongdungnarakhi Khamenei mathang thagi mapanda Masarta leiba Imam Rezada da leiron chalagani Chinese PLA na Arunachal Pradesh ki ngamkhaida military camp sing sajilaklei Itanagar gi lopama oiriba NAH Welfare Society na Chinese People's Liberation Army PLA na Arunachal Pradesh ki upper Subansiri district ki manung chanba taksing circle da makhoi gi military camp sing amasung infrastructure sing sajilaklei haina wakalakre taksing da base tabalo asina wafamasi upper Subansiri ki deputy commissioner da iba cherol oina pisinuna wakalakibani PLA na Arunachal Pradesh ki miyam na mausa dagi sidinarak pamafam sing lausen kre amasung lambi thong sing semgalakpaga loina na hokiba chahi manga asida makhoi gi camp sing sajilakle haina supongdorakli tha asigi kungataruk talubasi ki president Peru chadar na khuyek peduna pisilakpa cherol asida PLA na khopchin mafam sing adu asafila area gi oing 2445 Gujarat ki Panier Marpan Petrong Lake amasung tinding tang na chingbani hari lubasagi matungina kumja 2020 gi mamang faubada hariba mafam sing asi India gi ngamkai manungda leirambagi mathakta Sari region da na senglaba laifamlen sing leirakli bani aduba hojekti leptana aikoi gi lamsing tamna mangsilaklei Chinese PLA na chatharakliba thawong asi mipai ningai ni amasung aikoi ga hakthengna na mari lenei haiki lubasina phongdorakli ba wafam asi China amasung Arunachal Pradesh ki ngamkai paringda leiriba line of actual control LAC the Chinese sing na makhoi gi infrastructure sing semgalakpaga loinana lamsing adubo so makhoi gi ni haiduna claim tarakpadagi wakalakpani Sipina special commando da briefing pikre fumdi da losilamba yauna kulai sing phagale Operation Jadhana bagi tharang to yauna special commando unit ki personal sing na masama ki sinpham ni khangna amadi discipline ngak na Manipur da bayok nariba security ki khudongcha da basing amata oina mayok minana bagi special commando unit ki officer amasung commander sing da DGP na briefing pikre nga CPS Q da pangthok pathoram da DGP na officer sing asida marik chumba briefing pi kibani amaram da ngasi security force na loktak pat ki fuwala paton nga naknaba biomass pumdi da losilamba yauna khusukulai sing phagale haidi Pakistan lanmina terrorist kun ngamapan hatkre Pakistan lanmina yumthang nariba Afghanistan da jangsidna terrorist sing na lotuna leiriba mafam sing da nongthak tagi landa chathaduna militant kun ngamapan hatkre hari Pakistan lanmina ngamkai lana nongthak tagi landa chathaduna terrorist kun ngamapan hatkiba do handak ta Karachi da terrorist sing na landa duna leiba adugi lanmi mari hatkiba dugi Laman Khumgani haina Pakistan gi maikai dagi phongdokre Pakistan ngamkai lana Afghanistan da nongthak tagi landa chathaduna misi mina thowan kiba dubu Taliban lengang na kanba mawong di yaning da phongdok pagaloina na Pakistan gi thawong asi Afghanistan gi maning makha tambu khongoi na duna miyam da akik akang poan badana tana minung si yaudna hatok pibani haina maral siraki Afghan Taliban na Pakistan na nongthak tagi landa chatharak tuna micham kaya gi punsi mangan ki ba sigi chap chaba paukum kudong chaba matam amada sungsoi soidana pigani haibigi achet wafam sing phongdoki Pakistan military na phongdoki badalaiba adugi Air Force na Tehrik-e-Taliban Pakistan amasung Jamaat-ul-Ahrar gi terrorist sing Afghanistan gi Paktiya
Paktika amasung Kunar province da lotuna lei haibiga kangnaba pau fangbadagi nongthaktagi landa chathaduna terroristing adu hatkibani Hairi Pakistana nongthaktagi landa chathakiba adu da micham 53 siki amasung chama humdoina so apan nangki haina Taliban lenga ki deputy spokesperson Hamdullah Fridet na phongdokre